Welcome to Real Voice. Video sida world gi oiba top news kara share tawjari. Ahan bata Russia amdi Ukraine gi. Recently Russia na mafam mari Ukraine dagi lausin kraba tungda lauthokki handak nauna lauribal lam ase Russia gi oina semlaba tungda karikumba matuda offensive oirakpa tarabadi Russia gi mainland da offensive oirakpaga chap manana khangani madugi matik chaba reply lawgani loina na Putin na masi masu haiki Ukraine ga loina na atopa power countries jangsil laglabadi masi bu ngakpagi damang nuclear weapon phawbut sijinabada haleng loi loina na Russia ki maike digi nuclear puba submarines plane ke ready tawduna thambagi paw su thoki masi aseng bani Russia full preparation da lai Russia na lam mari ase annex tawbu ninda tawnaraki adubu madu hanna laude ya di haibagi damak kana su Russia ga khutsong narge khanna sanglak pa hojik phawbudi leitri President Putin na wafam amaga thamki Ukraine ga ikhoi ga peace talk tawpa pami lamdam Maria Sigi oina diwa ngang nararoi masidi khoi gi oiri haiki adubu Zelensky gi maike gi peace talk ceasefire gi wa leitri thoina amarom di Ukraine gi mafam kharada asum land continue oina chathari ngasi Kremlin gi maike gi makoina Kherson da control toramba mafam singki map ama ulaki madudagi clear oi Kherson dagi Russian force maning khara hanna sele Ukraine force na tanarak padagi land ase mafam kharada di mai kari So far, Russian army lag ahum makoina nauna lo sillaba mafam sing Luhansk Donetsk Georgia amadi Kharkiv asengak pagidamak thagani haiki hojik phawda army lag ani deploy tawre hai makoi adugi manugda micham praja nauna train tawraga thakiba yamna yauri side amada United Nations da yamna chawna wa ngangnaga dawri Russia na handak Ukraine gi lam laukiba asigi matangda masi illegal ni amasung masigi matangda kari rai oibatai America na suhai Russia na Ukraine gi lam khara kon ki basi bu yabang amloi amasung makoi na Ukraine gi help oina amukka $625 million amaga sanction tawragani amarom da Russia mati Ukraine border da Russia ki army tengol truck tawraga lakli haibaki news report singna hairi amasung maduda nuclear kuchukulai yaugani haina chingnari Side amatana Arctic Ocean da Russia gi atomic submarine leirami madu nong nini sida mangkre amasung Black Sea da laklaga Poseidon ko ba nuclear drone examine to bi ayasini Russia ge mapangal phakraba Belgorod ko ba atomic nuclear submarine se Arctic Ocean dagi chatkraba tungsida America amadi western countries sing hojik chintani Russia kari tawthorok pakhangdi khanduna news source amana hai Ukraine gi Kyiv city da kari kum Russia na nuclear sijin dar klabadi karamna hingani haibki alert lobo oina hingnani ngai oi pa mafam sem sari Among the South Korea amadi America na pullaga ballistic missile gi series ama mathang Pacific Ocean da pokai hankre masi naha North Korea na yamnamang opangal lairaba chawkraba sangkraba missile ama kapthok hanki madugi missile do Japan ki nakyabu yosinki Japan da Siren khongduna alert tauki Japan ki Prime Minister na haiki North Korea gi handaki thabak ase thawong ase barbaric ni North Korea gi missile do 4,800 km lap na pairaki ngasi phawda makoina test to krawa missile singi manuda maduna athoi bani masidagi America amadi South Korea pullaga makhoi su drilling ase pangthoki bani United Nations da wakat thangat khre US United Kingdom na chingba amadi Ireland na chingba country singna North Korea ki latest missile test asida bichar tawnaba North Korea ki supremo Jong Unna Magi country bu nuclear power semna na ba kuchukulai modernize tawna ba laknari amarom da America na makhoi bu nuclear country ohen ba se yaroi haina thingduna thamli bare Iran hojik su ingtadri makoi gi protest no ki matho hapli hijab free to bugi plus economic makoi country da phan bagi Iran sia majority oi ba country ni makoi gi satra satri singna punna thoraktuna ayu buthak protest torak podo nga pangamlak ta badagi makoi gi army na blank fire to narak pada china tuna salak sa ki video thoraki Iran gi handaki protest se saktam sathire nupi singna lambi da hijab kati na kakbu uri hijab mai thari amadi nupi singna masa gi sambhaw da kakbu uri International level da khoi gi opoma se kanna nainare China ki President Xi Jinping 27 to October ta public mang da sak ulakre worldwide ta khanghauduna paw ma sandokhi bani magi against oiba kop amana mabu kidnap tawkre Jinping missing oikre kaina adubu very funny China gumba country ge suk power like president amabu missing oire kaina toka sandokhi basa angakpani masini media propaganda kain hairi se Jinping masagi
ꯁꯥꯖꯦꯟꯒꯤꯗꯃꯛ ꯅꯣꯡ ꯅꯤꯅꯤ ꯔꯦꯁꯇ ꯂꯩꯔꯨꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯗ ꯀꯣꯚꯤꯗꯀꯤ ꯏꯁꯨꯁꯨ ꯂꯩꯈꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯖꯤꯟꯄꯤꯡ ꯆꯥꯏꯅꯥꯅ ꯀꯔꯝꯅ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯅꯤꯡꯗ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ. So thanks for watching for now.